India ki hauze Union Home Minister oiriba Amit Shah ki maikeidagi Lok Sabha ki oina hausi pangthokliba mifamda Manipur ki oiba President rule asigi proclamation ki oiba resolution move tawkhre. Opposition ki luchingba kayama ki maikeidagi hairiba resolution asigi matangda wahang hangduna wafam kayama phongdoklaba matungda Union Home Minister Amit Shah na pakum piduna hairiba resolution asi adumak pass tawkhre. Nakalama romda Manipur ki oina haukiba matam khara asida social media ki khotangda ngahak ki oina Mana mamna pamjariba luchingba singaduna Chief Minister oiragani atuba matamda Delhi gi maikeidagi luchingba khanduna state asigi lengak semlaklagani haiduna social media da photokliba wafam sing miyamda prank dobo oiramlaba double engine lengaki oina state ki oina leiriba lengaki oiba wafam ama center gi oiba tonganba wafam ama ngasisu adumak Manipur gi crisis asida uba fangli Nagalama romda highway hangdoknabagidamakta hotnakiba adu Kangpokpida kotuna sinduna miyoi khara thoraktuna thengkibadagi mai pakpa ngamkidraba matung asida nahunana amuk parliamentary mifam yoksilakpa asida lakadoriba tang manga asida Meitei amasung Kuki furup anigi oiba miyoising representative sing Delhi da unaduna irang asigi santi poraknabagidamakta peace poraknabagidamakta Delhi da sem saba loire haiduna Union Home Ministry gi maikeidagi thadorakiba wafam Nakalama romda loshinma naidraba Manipur gi irang mara asida Tampaki oiba anauba mafum kaya amada security singi oiba recommendation dagi anauba mafum kaya amada disturb area lautoktuna Armed Forces Special Power Act nauna tha taruki oina extend torakpada masing hengalakpagi oiba thodok Nakalama romda parliamentary mifam gi oiba matamna lakpada opposition gi luchingba kaya amagi maikeidagi ruling government oidiba maruina Home Ministry paidaba Union Home Minister Amit Shah da wahang kaya ama hangba Manipur gi issue da putoktuna state kaya amagi luchingba singna ngangba Matam asimaktada Manipur gi oina leiriba president rule asi resolution putoktuna confirm tawduna makhatana chattanabagi oiba paudam sing thorakli Nagalama romda Manipur gi oina ngasi thokliba loshinma naidaba irang May 2023 dagi haurakhiba irang asida veteran politician matam amagi deputy chief minister su oiramba Pawung Joykumar gi maikeidagi phongdokhiba irang asigi haurakpagi oiba matamda Churchanpurdagi commando sing withdraw tawkhiba amasung Arambai Tengol gi oiba Wafum sing social media da phongdokliba adugi oina yaningdabagi oiba public session kaya amagi maikeidagi madugi against da yaningdaba phongdokpa sengdokadabani haibagi oiba issue su odumak lakli Wafum kaya amani thagdok kaya amani kuningmapu anauba video amada amakana taramnokchiri ngasigi video asida Manipur gi oina May 2023 dagi haurakkiba loshinma naidraba irang asina president laklaba matungda Nongmai puthoknaduna khuthoknabagi oiba tawdok lepkhaba matung asida nauna lakliba political development amasung tawdok kayasing asigi matangda amuk punna miyeng tabinasi Ihan hanbada ngasi Manipur hairiba state asigi oina matam kuina loisilu yadraba irang asigi marakta state assembly famgadaba nongma watlingagi matamda laiba asigi oina leiramba lengak miyamgi popular CM na Delhi da hangat handa chatluruba matungda notice ki coordinator su oiriba Summit Patraga punna laklaba matungda resign tawkhiduna state asida suspended animation thamduna president rule lakiba asi miyu ki amagi maikeidiki yaningdaba wafam sing phongdokhiba wakan mifam amasung protest ki ama tawkiba su laikre chief minister ki maikeidiki resign tawkraba matungda state asi oina leiriba matam amagi ruling party oina single party oina leiriba majority seat leiriba ML singi maikeidiki su president rule asibu challenge tawduna laingak semge haiduna ikogi number laigire haiduna claim tawnabagi damakta thabak thongsing asingasi fawba lokhatana adumak laklibani Ayambagi maikeidagi hauzik leiriba president rule thamjilakliba asi yaningde haiba wafam phongdokpa taragasu Delhi gi maikeidagi appoint torpa luchingba aduna chief minister oiduna laingak semgani haiba Delhi na tawbirakani haiba wafam asida ngasi fawba adumak ngaiduna lakhibani adubu hauzikti Manipur gi oina leiriba president rule asi makhatana chachanabagi damakta parliamentary resolution oina puthokduna yanaba porakhrabani lamdam asigi oiba anauba popular government ama matam kharadi lakba ngamkhiroi haibasi confirm oiraba wafamni handaki matang asida su mamanga yamna manaba thawdo ama haiba taragadi Manipur gi oina ngasi lengak leitana president rule na chalaiduna leiriba asi assembly mi fam yoromda gi oiba matang aduda ruling party da leiriba kamusingi marakta chief minister gi oiba famunabagi oiba chenaba sing leibana maram oiduna lengak thugaibani haiba miyo kyama gi maikeidagi oiba wafam sing phongdoknaduna famunabani haiduna kyama hanjin media house kyama da su discussion tawduna laklibani adu bo hairi bo wafam asi India ki Union Home Minister oiba Amit Shah gi maikeidagi yamna tongana masigi oiba opposite oiba wafam ama phongdorakli madudi ngasi Manipur hairiba state asida president rule thamlakliba asi makoina matang matam chare haiduna nithijana yenglaba matungda thamlibani haiba wafam asini
ngasi Manipuri oina leiriba irang mara asida president ru lakliba asi lamdam asigi miyoi kiyama gi maikei degi MLA kayama luchingba kayama gi maikei degi chief minister gi famuna badagi thokibani haibu wafam nakalama romdana union home minister Amit Shah gi oina matang matam jare haiduna thamkibani haiba center gi oiba decision ni haiba wafam aduga ground da oiragana assembly mifam famlam daida chief minister masamakna resignation tender tokibagi oiba thawdok asini lamdam asigi oina losilu yarabi irang mara asida state asigi oina leiramba lenga adu kai kiduna anauba lenga ama sema ngamdana president rule lakibagi oiba wafam sing asi masini lamdam asida president rule thamlakraba matungda central government gi instruction gi makhada thabak tawriba governor amasung chief secretary gi maikei digi irang asibu losinabagi damaktani pis hanjal halaknabagi damaktani haiduna khongtang kaya ama lokhatkre highway hangdoknabagi damakta honakiba state ki oiba bus thakibagi oiba thawdokta achauba ihau laktuna adumak makha chathaba ngamdana ngasisu adumak leiribagi oiba thawdoksing leiri state asigi oina thokliba irang asida illegally pairiba ching amasung tam animaki oiba kholaising thingalaknabagi damakta governor gi maikei digi thokiba order gi matung ina miyo kyama gi maikei digi voluntarily masana yajana kuchu kholaising thingalakibagi oiba thawdok kaya ama amasung coming operation chathaduna phaba punbagi oiba thawdok singasi fawbu lepa leitana thorakli adubu governor gi order adubu challenge tawduna chingda leiriba Kuki group kaya amagi maikei digi kholai pithok loi haiduna ngasi fawbuda aduma kholai pithoktana leiriba asida thoidokpa action su udri adubu north eastern state asigi oina disturbed area lauthoktuna armed forces special power act ki oiba leiriba ek asi tha taruk taruk ki oina extend tawrakliba asida handa ki oina thorakpa order da Manipur gi oina police station tarag humdoi thadoklamlaga lemhoriba Manipur gi mafam khudingmakta armed forces special power act impose tawkre thadoklamliba police station sing adudi Imphal police station Lamphel police station city police station Singjamai Patsoi Wangoi Porompat Haingang police station Irilbung Thawbal Bisnupur Nambol amasung Kaching hairiba police station na konba mafam sing asini popular government kai kharba matungda state asida president rule leiringi matamda armed forces special power act asi extend tawraknabagi damakta security gi oina famkiba meeting aduda lamdam asigi oina leiriba security central security forcing gi maikei degi tharakpa report ta state asigi mafam ayamada loinamak armed forces special power act se thambinabagi damakta fongdokhiba wafam sing ekoina thengnakre madugi oiba matungdani hojik nauna lakliba order asi matang asida thorakpa wafam ama haiba taragadi Manipur hairiba state asigi chingi oiba mafam kayama amasung tampaki oina su chinga nangna mafam kayama da hana digi hauna armed forces special power act asi chalaiduna adumak laklibani masigumlaba matam asida impose tawdaba Imphal Valley gi oiba mafam kayama di lepa leitana coming operation chathari kusu kholaising fari lepa leitana miyoi kayama faba punba leptri adubu governor gi maikei digi kholai thingalaknabagi damakta thokiba order adubu challenge tawduna leiriba chingi mafam kayamda leiriba kuchu kholai paiba Kuki group sing asigi oinadi ngasi fawbada makoina kholai thingalakte haidun akanba action lokhatpa asi thoidongna udri masigumlaba fivam asida tampaki oiba mafam singda hanadagi hauna afaswa thamdringaida disturb area laukthokdringaida su faduna leiri mafam sing asida nahauna na hena hairiba ek asi thamningbagi oiba makoigi oiba pandam asi karino haiba wahang asini thawdok kaya sing asi leiringai wafam kaya asi leiringaida Manipur gi oina thokliba irang asi losinabagi ne haiduna highway hangtoknabagi damakta lokhatkiba khongthang adu fawbo mai paktana leiringai matam asida Ministry of Home Affairs ki maikei diki Meitei amasung Kuki hairiba furup anisigi oiba representative miyosing Delhi da unanabagi damakta meeting sinkre haiduna fongdorakliba oiba wafam asini lakadoriba date 5 ta Delhi da pangthokani hairiba mifam asida hojik thokliba irang asibu losinabagi damaktani haiduna Meitei amasung Kuki gi representative oina lakadoriba si kanano Kuki furup singi oina di makogi oina leiriba apex body ne hairiba organization singi maikei deki yaningdaba pendaba wafam fongdokba amasung wari watai sanaba taragadi makogi oina thamgadaba demand singi oiba wafam sing adumak miya mangda fongna thadorakre adubu Meitei furup singi oina di date 5 ta Ministry of Home Affairs da sinduna pangthokadoriba meeting asida represent tawduna chatkadoriba si kanano haiba ngasi fawba khangba ngamdana leiri aduga aroiba wahang ama oina Manipur gi oina hojik leiriba fibam amasung irang asi thorakibagi oiba maram kayasing asi tungoina duna thamlamlaba matungda peace poraknabagi ni haiduna leiba asigi thokliba irang asigi solution poraknabagi ni haiduna Delhi da furup anisigi oiba miyosing famduna wari sana hangadi haidiba asina lamdam asigi oina losinma naiduna leiriba irang asi losinabagi achumba khongthang ama oigedoribra haiba wahang asini amabu oide matam kuina lepa naidana thorakliba lanfam natrugna irang asina maram oiduna lamdam asigi oina leiriba
ꯑꯋꯥꯅ ꯇꯅ ꯊꯜꯂꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯂꯥꯟ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯀꯪꯉꯥꯎꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯍꯟꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯁ ꯄꯣꯔꯛꯄ ꯑꯁꯤ ꯄꯥꯝꯕꯒꯤ ꯑꯣꯏꯕ ꯏꯍꯨꯜ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯤ꯫